Minister Nemcha Kipgen gi Wapham Khunjasingna Yaningdaba Fongdorakli Pawasi Pandam Pawse dagi Laukhatjabane Imphal East ki Yangang Pokpi Uyoksing amadi Thamna Pokpi Uyoksing gi Mafamsing asi Chingi administration gi makhada leibani haiba Nemcha Kipgen gi Wapham Yangang Pokpi gi Khunjasingna Yaningdaba Fongdorakli Uyoksing sing asida Central Forcing Nauna Thamduna Section Thorang Laukhalakpa Kuki nupi singna laktuna Khongjang changsilakpa laibak thebane Athuba matamda Khongjang handokadabani haina Yangang Pokpi Club ki member Hemantana Fongdorakli Yangang Pokpi Club ta pangthokpa pawgi mifamda Hemantana hai Irang asigi manungsana kuki militant singna lauksin khraba Uyoksing sing asi lamdam asida kuki singna khundarakringai ipa ipu singi haktaktagi Khunjasingi uyoknaba singoina leraklaba mafamne Uyoksing sing asi kuki loop kharana saibol post haina nauna ming tholagliba si aranbane Uyoksing sing asiga thangnana leiriba kaune amadi sangran haidiba ngasina kuki singna lauksin khraba mafam sing asisu Khamen Lok Reserve Forest ki manungchana leiba mafamni haikhe mahakna makha taraduna Kumja lising amaga chamapan marfugi matamda forest area asida kuki gi yumnak ama ani khak tarambadagi tapna mito pusilaktuna khulling khatkiba mafamne khuling duna leibada natanna thamna pokpi amadi yangang pokpi uyoksingda central forcing thamduna irang laksinaba honaringai sairakta kuki nupi singna khongjang changsilakba maram chade haina mahakna phongdokheng